ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯒ꯭ꯔꯨꯞꯀꯤ ꯁꯂꯥꯏ ꯀꯣꯟꯕ ꯒ꯭ꯔꯨꯞ ꯍꯥꯏꯅ ꯒ꯭ꯔꯨꯞ ꯂꯩꯕ ꯒ꯭ꯔꯨꯞꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧ ꯆꯤꯡꯈꯣꯡ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧꯒꯤ ꯈꯨꯕꯝꯁꯦ ꯁꯦꯡꯗꯣꯛꯄ ꯂꯥꯛꯆꯕꯅꯤ ꯃꯌꯥꯝ ꯈꯪꯕꯤꯔꯝꯒꯅꯤ ꯃꯐꯝꯁꯦ ꯈꯨꯂꯦꯇꯣꯜꯒꯤ ꯂꯣꯡꯒꯣꯔ ꯕꯕꯥ ꯍꯥꯏꯗꯅ ꯂꯩ ꯃꯐꯝꯗꯨꯅꯤ ꯁꯤ ꯃꯐꯝꯁꯤꯗꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯁꯦꯡꯗꯣꯛꯄ ꯂꯥꯛꯆꯔꯤ ꯃꯟꯗꯤꯔꯁꯤ ꯁꯦꯡꯗꯣꯛꯆꯒꯦꯅ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯄꯨꯛꯅꯤꯡ ꯍꯛꯆꯥꯡ ꯊꯧꯒꯠꯄꯤꯌꯨ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕꯁꯤꯡ ꯑꯣꯖꯥꯁꯤꯡ ꯃꯌꯥꯝ ꯂꯥꯛꯅꯔꯤ ꯌꯦꯡꯃꯤꯟꯅꯁꯤ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣꯁꯦ sini mandirse angkor baba ini pun tahu itu bami ada ya mandirse sini suka haule si mandir jadi karaga mandir jangan doa mandir sini suka yang lakon yang sini suka haule sih saya bantu kalau amat kumar nonton nanti biar nih memang sih siang ini sih cara kita tahu si mandir ini mau dari sisi yang siapa nih saya jalankanไปBandung nanti nih và tuần đi ra mang ăn phải cán chứ nè mình đi xíu chứ hay thì ngắt chân đi vậy phải cán đi Sana bagus na Jaipur di mata kisana koi Bandung ni es Samorendo mandir sigi hek makada maning thangmuni sing seri somu isana se masjid ni bangal lagi masjid ni Saya semua yang hari ni segi manung dah lagi bermandir saya su koi tunggu kampung itu lagi kubam ni nahai do manung macam madi video kamera tahu kubam TV dah bermali do macam madi jawab aja ni do masih kami macam masih mang na hanang kana kakalaga kumtharak pada muk ning hana kum onho kumak pa jate ai mayam haina bawari ni ma aning hana muk handana kumak pa dumai haina ya do matang sabam dah video ucara ke song isu sisi mana dah leh sisi longo joli kurang loi jasa nan leh sisi mana itu Miami nya hanya berarti anjing hanya berarti koi singun nopong itu ikut ni na hanya sisi untuk kiam siang mau kiam lan betul di kang jadre Miami hanya bawa ini kata video ucara ke ikan singdoi si jabra yang sing ucara ke dah unih api sini ni aja
ꯌꯥꯝ ꯐꯖꯅ ꯑꯝꯇ ꯃꯥꯃꯅ ꯇꯧꯕꯤꯈ꯭ꯔꯦ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯌꯥꯎꯖꯈꯤ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣꯁꯦ ꯑꯣꯖꯥ ꯃꯊꯣꯏ ꯀꯟꯅ ꯁꯦꯡꯉꯤ ꯊꯕꯛꯁꯦ ꯍꯥꯏꯐꯦꯠ ꯑꯃ ꯂꯣꯏꯁꯤꯜꯂꯛꯑꯦ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯌꯥꯝ ꯌꯥꯝꯈꯠꯂꯛꯏ ꯁꯤ ꯃꯌꯥꯝ ꯈꯪꯕꯤꯔꯝꯒꯅꯤ ꯍꯣꯏ ꯑꯣꯖꯥꯅꯤ ꯊꯕꯛ ꯌꯥꯝ ꯀꯟꯅ ꯁꯨꯔꯤ ꯃꯟꯗꯤꯔꯒꯤ ꯁꯤꯔꯤꯁꯦ ꯁꯪ ꯀꯥꯕꯗ ꯅꯥꯟꯊꯣꯛꯏꯅꯤ ꯃꯥꯏꯁꯦ ꯂꯥꯛꯀꯅꯤ ꯚꯥꯏꯅ ꯁꯤ ꯎ ꯃꯌꯥꯝꯁꯦ ꯊꯥꯡꯗꯣꯛꯇꯅ ꯁꯤ ꯄꯨꯟꯁꯤꯜꯂꯤꯅꯤ ꯃꯌꯥꯝꯁꯦ ꯁꯤ ꯃꯟꯗꯤꯔ ꯁꯥꯈꯤꯕꯒꯤ ꯍꯥꯟꯅꯒꯤ ꯍꯥꯏꯗꯤ ꯎ ꯉꯥꯛꯇꯅꯦꯕ ꯑꯗꯣ ꯃꯟꯗꯤꯔꯁꯦ ꯍꯧꯖꯤꯛ ꯁꯣꯝꯗꯒꯤ ꯃꯊꯛꯇꯒꯤ ꯑꯃꯨꯛ ꯁꯤꯗꯩꯁꯤ ꯁꯥꯅꯤꯅ ꯍꯧꯖꯤꯛ ꯍꯥꯏꯕꯗꯤ ꯇꯥꯔꯤꯛ ꯁꯤꯗ ꯇꯥꯔꯒ ꯂꯣꯏꯔ ꯃꯥꯜꯂꯦ ꯁꯤ ꯃꯐꯝꯁꯤꯗ ꯁꯥꯔꯛꯀꯗꯧꯕꯅꯤ ꯃꯟꯗꯤꯔꯁꯦ ꯑꯗꯒꯤ ꯃꯈꯥꯒꯤ ꯁꯤ ꯃꯟꯗꯤꯔ ꯍꯥꯟꯅꯒꯤ ꯃꯟꯗꯤꯔꯁꯤ ꯃꯈꯥꯁꯦ ꯂꯣꯏ ꯏꯁꯤꯡꯅ ꯍꯣꯗꯅ ꯂꯩꯔꯦꯕ ꯑꯗꯨꯅ ꯁꯣꯝꯗ ꯍꯣꯡꯗꯣꯛꯀꯗꯧꯕ ꯑꯣꯖꯥ ꯌꯥꯏꯅꯦ ꯁꯤ ꯂꯩꯕꯅꯤ ꯂꯤꯁꯤꯡ ꯁꯤ ꯐꯪꯉꯨꯅꯤ ꯑꯁꯣꯏꯕꯗꯨꯅꯦ ꯑꯩꯁꯦ ꯌꯥꯏ ꯌꯥꯝ ꯐꯖꯅ ꯁꯦꯡꯗꯣꯔꯦ ꯌꯥꯝ ꯁꯤꯠ ꯅꯥꯜꯂꯦ ꯍꯧꯖꯤꯛ ꯃꯌꯥꯝ ꯑꯗꯨꯝ ꯇꯞ ꯇꯞꯅ ꯆꯠꯂꯛꯀꯦ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯊꯕꯛ ꯁꯨꯈꯤꯒꯦ ꯑꯣꯖꯥꯁꯤꯡ ꯃꯌꯥꯝ ꯇꯥꯟꯅꯔꯤ ꯍꯣꯏ ꯍꯥꯏꯐꯦꯠ ꯑꯃ ꯁꯨꯕ ꯂꯣꯏꯔꯦ ꯊꯕꯛꯁꯦ ꯌꯥꯝ ꯐꯖꯔꯦ ꯌꯥꯝ ꯐꯖꯔꯦ ꯍꯧꯖꯤꯛ ꯊꯕꯛ ꯁꯨꯕ ꯂꯣꯏꯁꯤꯜꯂꯦ ꯁꯦꯡꯗꯣꯛꯄ ꯀꯔꯤꯀꯥ ꯂꯣꯏ ꯂꯣꯏꯔꯦ ꯌꯥꯝ ꯐꯖꯅ ꯁꯦꯡꯉꯦ ꯍꯧꯖꯤꯛ ꯑꯣꯖꯥ ꯒꯨꯔꯤꯅꯤ ꯑꯥꯗ ꯇꯧꯔꯤꯁꯦ ꯑꯥꯎ ꯇꯧꯏ ꯁꯂꯥꯏ ꯐꯤꯔꯥꯟꯁꯤꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯊꯥꯡꯒꯠꯆꯔꯝꯃꯅꯤ ꯑꯗꯨ ꯑꯩ ꯀꯛꯂꯝꯃꯒꯦ ꯐꯖꯔꯦ ꯃꯈꯥꯗ ꯑꯩ ꯌꯥꯎ ꯌꯥꯗꯦ ꯑꯣꯖꯥꯗ ꯋꯥꯍꯩ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯆꯤꯡꯉꯨ ꯅꯄꯣꯛꯅꯤꯡꯊꯧꯒꯤꯁꯦ ꯃꯟꯗꯤꯔꯁꯦ ꯁꯤꯒꯤ ꯀꯩꯅꯣꯁꯤꯗ ꯑꯣꯖꯥꯗꯒꯤ ꯋꯥꯍꯩ ꯃꯉꯥ ꯇꯔꯥꯇꯪ ꯊꯝꯕꯤꯌꯨ ꯑꯣꯖꯥ ꯌꯥꯔꯒꯗꯤ ꯃꯁꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯅ ꯂꯥꯛꯆꯕꯒꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯁꯂꯥꯏ ꯀꯣꯟꯕ ꯂꯨꯞ ꯍꯥꯏꯗꯨꯅ ꯁꯦꯝꯖꯈꯤꯕ ꯂꯨꯞ ꯑꯁꯤꯅ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡꯗꯤ ꯑꯩꯈꯣꯏꯒꯤ ꯏꯅꯥꯠ ꯂꯥꯏꯅꯤꯡ ꯀꯟꯕ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯏꯄꯥ ꯏꯄꯨꯅ ꯊꯝꯕꯤꯔꯝꯕ ꯂꯥꯏꯁꯪꯁꯤꯡꯒꯤ ꯁꯪꯂꯦꯟꯁꯤꯡꯒꯤ ꯈꯨꯕꯝ ꯀꯌꯥꯁꯤꯕꯨ ꯑꯩꯈꯣꯏꯅ ꯌꯦꯡꯁꯤꯟꯕ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯂꯥꯛꯆꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇꯒꯤ ꯂꯩꯔꯛꯂꯕ ꯆꯤꯉꯨ ꯅꯣꯡꯄꯣꯛ ꯄꯥꯟꯕ ꯏꯃꯥ ꯄꯥꯟꯊꯣꯏꯕꯤ ꯑꯅꯤꯒꯤ ꯈꯨꯕꯝ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯉꯁꯤ ꯌꯦꯡꯍꯟꯕ ꯑꯣꯏꯅ ꯂꯥꯛꯑꯒ ꯃꯐꯝꯁꯤ ꯑꯆꯥꯏꯕ ꯀꯨꯏꯅ ꯍꯥꯟꯅꯗꯤ ꯃꯃꯥꯡꯉꯩꯗ ꯁꯖꯤꯕꯨꯒꯤ ꯆꯩꯔꯥꯎ ꯆꯤꯡ ꯃꯌꯥꯝ ꯀꯥꯗꯅ ꯊꯧꯒꯜ ꯊꯧꯅꯤ ꯃꯌꯥꯝ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯀꯥꯏꯕ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯀꯥꯔꯝꯃꯤ ꯑꯗꯨꯕꯨ ꯍꯟꯗꯛ ꯆꯍꯤ ꯈꯔ ꯑꯁꯤꯗꯒꯤꯗꯤ ꯈꯔ ꯃꯃꯤ ꯊꯝꯃꯛꯄ ꯎꯔꯦ ꯑꯗꯨꯅ ꯌꯦꯡꯍꯟꯕꯤꯗꯕꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏꯅ
ꯑꯩꯈꯣꯏ ꯁꯂꯥꯏ ꯀꯣꯟꯕ ꯅꯨꯄꯤ ꯏꯆꯤꯟꯅꯥꯎꯁꯤꯡꯁꯤꯅ ꯑꯩꯈꯣꯏ ꯍꯧꯅꯔꯒ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯁꯤꯠ ꯁꯦꯡꯕ ꯑꯃꯗꯤ ꯑꯃꯣꯠ ꯑꯀꯥꯏ ꯁꯦꯡꯗꯣꯛꯄꯅꯆꯤꯡꯕ ꯁꯤꯡꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯍꯣꯠꯅꯖꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯟꯗꯝꯗꯤ ꯑꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯂꯥꯏꯁꯪꯁꯤꯡꯁꯤ ꯑꯩꯈꯣꯏꯅ ꯌꯦꯡꯁꯤꯟꯕꯤꯗ꯭ꯔꯒꯗꯤ ꯃꯤꯇꯣꯞꯅ ꯃꯨꯟꯈꯤꯒꯗꯕꯒꯤ ꯑꯀꯤꯕ ꯂꯩꯕꯅ ꯑꯩꯈꯣꯏꯅ ꯈꯣꯡꯊꯥꯡ ꯑꯁꯤ ꯊꯥꯡꯖꯔꯛꯄꯅꯤ ꯌꯥꯏꯐꯔꯦ ꯌꯥꯏꯐꯔꯦ ꯊꯦꯡꯛ ꯌꯨ ꯑꯣꯖꯥ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯁꯤ ꯑꯣꯖꯥꯒꯤꯔꯤꯅꯤ ꯑꯩꯈꯣꯏ ꯁꯂꯥꯏ ꯀꯣꯟꯕ ꯅꯨꯄꯤ ꯏꯆꯤꯟ ꯏꯅꯥꯎ ꯉꯥꯛꯇꯅꯤ ꯃꯌꯥꯝꯁꯤ ꯆꯠꯂꯦ ꯑꯣꯖꯥ ꯌꯥꯝ ꯐꯖꯔꯦ ꯌꯥꯝ ꯃꯌꯦꯛ ꯁꯦꯡꯉꯦ ꯑꯩꯈꯣꯏ ꯁꯦꯡꯉꯤꯁꯦ ꯌꯥꯝ ꯐꯖꯔꯦ ꯁꯨꯝ ꯃꯇꯝ ꯃꯇꯝꯒꯤ ꯁꯦꯡꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯐꯔꯦ ꯃꯌꯥꯝ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯐꯪꯉꯁꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩꯈꯣꯏ ꯁꯦꯡꯕꯁꯨ ꯂꯣꯏꯁꯤꯜꯂꯛꯑꯦ ꯍꯧꯖꯤꯛ